ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯅꯤ꯫ ꯁꯥꯙꯨ ꯕꯥꯕꯥꯒꯤ ꯂꯥꯏꯁꯣꯟ ꯏꯪ ꯁꯣꯛ 1882-83-84ꯒꯤ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯩꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯇꯣꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯀꯨꯏꯈꯤꯗ꯭ꯔꯤꯕꯣꯏ ꯅꯤꯡꯉꯤ, ꯆꯍꯤ 50 ꯁꯨꯗꯧꯔꯝꯂꯦ꯫ ꯑꯩꯅ ꯗꯤꯜꯂꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯣ ꯑꯍꯥꯟꯕ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯆꯠꯄꯗꯤ ꯗꯤꯜꯂꯤꯗꯒꯤ ꯇꯥꯖ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯊꯨꯔꯥꯗ ꯀꯨꯝꯊꯔꯒ ꯇꯦꯛꯁꯤ ꯐꯥꯔꯒ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯆꯠꯂꯤ꯫ ꯇꯦꯛꯁꯤꯗꯨꯗ ꯍꯪꯆꯤꯠ ꯃꯊꯨꯔꯥꯗ ꯍꯟꯒꯗꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯦ꯫ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯂꯝꯕꯤ ꯒꯂꯤ ꯒꯂꯤ ꯌꯥꯝꯅ ꯈꯨꯏ꯫ ꯑꯦꯝꯕꯥꯁꯦꯗꯔ ꯀꯥꯔ ꯇꯦꯛꯁꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯆꯟꯕ ꯂꯝꯕꯤꯗꯨꯗ ꯊꯧꯕꯗ ꯃꯥꯌꯣꯛꯅꯅ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯥꯛꯇꯦ꯫ ꯐꯅ ꯌꯥꯝꯅ ꯇꯦꯛꯁꯤꯗ ꯒꯂꯤ ꯒꯂꯤ ꯆꯠꯄꯗ ꯃꯥꯌꯣꯛꯅꯕꯗ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯃꯇꯝꯗꯨꯒꯤ ꯋꯥꯅꯤ꯫ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯀꯨꯟꯖ ꯑꯃꯗ ꯊꯨꯡꯂꯦ꯫ ꯀꯨꯟꯖ ꯍꯥꯏꯕꯁꯦ ꯄꯥꯛ ꯅꯠꯇ꯭ꯔꯒ ꯃꯤ ꯂꯩꯐꯝ ꯊꯨꯡꯐꯝ ꯑꯣꯏꯅ ꯈꯪꯅꯩ꯫ ꯀꯨꯟꯖ ꯑꯇꯩꯁꯨ ꯌꯥꯝꯅ ꯂꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁꯦꯕꯥ ꯀꯨꯟꯖ ꯑꯁꯤꯅꯆꯤꯡꯕ꯫ ꯀꯨꯟꯖ ꯑꯁꯤꯗ ꯊꯨꯡꯕꯗ ꯌꯨꯝꯕꯨ ꯄꯥꯕꯨꯡꯗꯨꯅ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯗꯨꯗ ꯎꯟꯃꯨꯛ ꯏꯪꯕ ꯀꯣꯀꯥ ꯀꯣꯂꯥ ꯕꯣꯇꯜ ꯑꯃꯃꯝ ꯂꯥꯟꯊꯣꯔꯛꯄꯗꯨꯗꯤ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕ, ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯏꯪꯈ꯭ꯔꯕ꯫ ꯂꯩꯔꯝꯃꯤꯕ ꯀꯨꯟꯖꯗꯨꯒꯤ ꯃꯄꯨ ꯄꯥꯕꯨꯡꯗꯨ ꯏꯁꯣꯔꯗ ꯚꯛꯇꯤ ꯌꯥꯝꯅ ꯂꯩꯕ, ꯒꯧꯔꯤꯌꯥ ꯇꯧꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯍꯟꯅꯤ꯫ ꯅꯤꯔꯥꯃꯤꯁꯇ ꯆꯥꯛ ꯑꯦꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯂꯒ ꯏꯁꯣꯔꯗ ꯀꯠꯂꯒ ꯄꯤꯖꯩ꯫ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯤ꯫ ꯃꯊꯪ ꯃꯊꯪ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯆꯠꯂꯛꯄꯅ ꯃꯇꯨꯡꯗꯤ ꯁꯦꯕꯥ ꯀꯨꯟꯖꯗ ꯂꯩꯔꯦ꯫ ꯂꯥꯏꯐꯝ ꯀꯌꯥ ꯀꯣꯏ꯫ ꯅꯤꯀꯨꯟꯖꯕꯣꯟ, ꯅꯤꯕꯤꯠꯇ ꯅꯤꯀꯨꯟꯖꯕꯣꯟ, ꯃꯣꯙꯨꯕꯣꯟ, ꯔꯥꯙꯥ ꯚꯥꯒꯅꯆꯤꯡꯕ ꯕꯣꯟ ꯀꯌꯥ ꯀꯣꯏ꯫ ꯀꯣꯀꯤꯜ ꯈꯣꯟꯖꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯏ꯫ ꯋꯥꯍꯣꯡ ꯖꯒꯣꯏ ꯐꯖꯅ ꯎꯏ꯫ ꯌꯣꯡꯁꯨ ꯑꯗꯨꯝ ꯂꯩ꯫ ꯒꯣꯄꯦꯁꯣꯔ ꯃꯍꯥꯗꯦꯕ ꯑꯗꯨ ꯐꯥꯎꯈ꯭ꯔꯕꯗꯨ ꯈꯨꯔꯨꯝꯖꯩ꯫ ꯁꯤꯕꯂꯤꯡꯒ ꯑꯗꯨ ꯈꯨꯠꯅ ꯇꯥꯞ ꯇꯥꯞ ꯄꯥꯏꯕ ꯌꯥꯏ꯫ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯈ꯭ꯔꯕ꯫ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯖꯃꯨꯅꯥ ꯇꯨꯔꯦꯜꯗ ꯀꯣꯏꯁꯤꯜꯂꯤ꯫ ꯖꯃꯨꯅꯥꯅ ꯏꯕꯨꯡꯉꯣꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯦꯟꯅꯤ ꯍꯥꯏꯗꯅ ꯆꯦꯜꯂꯤꯅꯤ ꯍꯥꯏꯗꯅ ꯏꯃꯥ ꯂꯝꯕꯣꯏꯕꯤꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯗꯥꯅꯘꯥꯠ ꯂꯩꯕ ꯀ꯭ꯔꯤꯁꯅꯅ ꯀꯥꯂꯤꯗꯕꯣꯟ ꯇꯧꯕ ꯖꯃꯨꯅꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗꯤ ꯏꯁꯤꯡ ꯀꯪꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯂꯝꯕꯤ ꯑꯣꯏꯅ ꯆꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯔꯕꯥꯟꯗ ꯃꯟꯗꯤꯔ ꯀꯌꯥ ꯂꯩ꯫ ꯖꯃꯨꯅꯥ ꯏꯁꯤꯡ ꯀꯪꯕ ꯃꯥꯏꯀꯩꯅꯤꯅ ꯃꯟꯗꯤꯔꯁꯤꯡꯗꯨ ꯃꯤꯅ ꯀꯌꯥ ꯆꯪꯅꯕꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯆꯪꯗꯨꯅ ꯈꯨꯔꯨꯝꯃꯛꯏ꯫ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯅ ꯍꯣꯡꯏ꯫ ꯆꯥꯛ ꯑꯦꯟꯁꯥꯡꯁꯨ ꯌꯥꯝꯅ ꯍꯥꯎꯏ꯫ ꯂꯣꯏꯅ ꯍꯥꯎꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯪꯗ꯭ꯔꯁꯨ ꯂꯥꯏꯅꯤꯡꯕꯤ ꯏꯃꯥ ꯏꯕꯦꯜ ꯂꯝꯕꯣꯏꯕꯤꯁꯤꯡꯗꯨꯅ ꯔꯥꯙꯥꯔꯥꯅꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯥꯎꯇꯕ ꯂꯩꯅꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯔꯥꯙꯥꯀꯨꯟꯗꯁꯨ ꯕ꯭ꯔꯤꯟꯗꯥꯕꯣꯟꯁꯨ ꯀ꯭ꯔꯤꯁꯅ ꯀꯌꯥ ꯁꯣꯟꯗꯦ꯫ ꯔꯥꯙꯥꯔꯥꯅꯤ ꯂꯣꯏꯅ ꯁꯣꯜꯂꯤ꯫ ꯖꯣꯏ ꯔꯥꯙꯥꯔꯥꯅꯤ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯕ꯭ꯔꯤꯟꯗꯥꯕꯣꯟꯒꯤ ꯕꯣꯟꯁꯤꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯔꯤ ꯁꯦꯠꯄꯤ ꯃꯁꯥ ꯅꯥꯟꯕꯤ ꯅꯨꯄꯤꯁꯤꯡꯅ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩ꯫ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯅꯤ ꯍꯥꯏ꯫ ꯏꯁꯣꯔꯒꯤ ꯁꯦꯕꯥꯅꯤ, ꯃꯥꯒꯤ ꯃꯥꯒꯤ ꯊꯥꯖꯅꯕꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯃꯊꯪꯒꯤ ꯈꯣꯡꯆꯠꯇꯅ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯇꯥꯃꯣ ꯃꯣꯍꯦꯟ ꯊꯦꯡꯅꯔꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 9ꯃꯨꯛ ꯍꯜꯂꯤ꯫ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯍꯤ ꯍꯟꯖꯔꯕꯁꯨ ꯇꯥꯃꯣ ꯍꯥꯏꯔꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯀꯣꯏꯅꯗꯅ ꯂꯣꯏꯅꯩ꯫ ꯆꯥꯛ ꯆꯥꯅꯕ, ꯄꯤꯛꯅꯤꯛ ꯆꯠꯃꯤꯟꯅꯕ ꯀꯌꯥꯅꯤ꯫ ꯇꯥꯃꯣ ꯃꯣꯍꯦꯟ ꯊꯦꯡꯅꯕ ꯑꯩꯁꯨ ꯇꯥꯃꯣꯁꯨ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏ꯫ ꯃꯔꯤ ꯃꯇꯥꯒꯤ ꯃꯟꯗꯤꯔ ꯑꯃ ꯁꯥꯕ ꯌꯦꯡꯁꯤꯟꯕ, ꯁꯦꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏ꯫ ꯏꯁ, ꯇꯥꯃꯣꯗꯤ ꯍꯥꯟꯅꯗꯒꯤ ꯊꯛꯄ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯌꯨ ꯐꯪꯗꯦ, ꯌꯦꯔꯨꯝ ꯐꯪꯗꯦ, ꯁꯥ ꯉꯥ ꯐꯪꯗꯦ꯫ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯃꯐꯝ ꯃꯐꯝꯗ ꯑꯣꯛꯇꯤ ꯄꯪꯎ ꯃꯧꯏ꯫ ꯑꯗꯨꯕꯨ ꯑꯣꯛ ꯍꯥꯠꯄ ꯃꯈꯣꯜ ꯇꯥꯗꯦ, ꯌꯣꯟꯕ ꯎꯗꯦ, ꯊꯣꯡꯕꯒꯤ ꯃꯅꯝꯁꯨ ꯇꯥꯗꯦ꯫ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯇꯁꯦꯡꯅ ꯅꯤꯔꯥꯃꯤꯁ, ꯑꯗꯨꯁꯨ ꯏꯁꯣꯔꯒꯤ ꯄ꯭ꯔꯁꯥꯗꯤ ꯑꯣꯏꯅ ꯐꯪꯕ ꯑꯔꯨꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯁꯦꯕꯥ ꯀꯨꯟꯖꯗ ꯂꯩꯔꯤꯉꯩꯗ ꯖꯃꯨꯅꯥꯗ ꯁ꯭ꯅꯥꯟ ꯇꯧꯔꯒ ꯅꯤꯔꯥꯃꯤꯁ ꯍꯤꯡ ꯃꯅꯝ ꯍꯥꯏꯐꯦꯠ ꯅꯝꯕ ꯍꯋꯥꯏ ꯑꯔꯍꯔ ꯊꯣꯡꯕꯒ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯈꯥꯃꯦꯟ ꯑꯇꯥꯎꯕ ꯃꯣꯔꯣꯛ ꯑꯇꯥꯎꯕꯒ ꯆꯥꯕꯗꯨꯗꯤ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕ꯫ ꯄꯩꯁꯥ ꯀꯌꯥ ꯊꯅꯝꯃꯨꯒꯦ ꯍꯥꯏꯕꯗ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯄꯨꯖꯥꯔꯤꯗꯨꯅ ꯄꯤꯔꯝꯒꯦ ꯄꯤꯔꯝꯃꯨ, ꯄꯤꯔꯝꯃꯣꯏ ꯇꯣꯛꯎ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯊꯣꯛꯂꯒ ꯑꯇꯥꯕꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯄꯤꯔꯝꯕꯗ ꯀꯌꯥꯗ ꯍꯔꯥꯎꯅ ꯂꯧꯍꯧꯕ꯫ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗ ꯅꯨꯡꯊꯤꯜꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯃꯄꯥꯟꯗ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯅ ꯅꯨꯡꯉꯥꯏ꯫ ꯍꯣ ꯆꯩꯇꯩꯅ ꯗꯥꯁꯇꯨ ꯘꯥꯠꯇ ꯐꯝꯃꯨꯏ, ꯂꯨꯄꯥ 3.50 ꯐꯪꯖꯩ ꯍꯥꯏ꯫
Radhika Dasidu jilibi lupa ahumgi chare chak chararoi haye chamkraba nuksikhraba lamboibagi punsini Brindabon yum khudingi mandir ngaktani Kangsi makhol sarik makhon inin nille laifam madug yambadu parikrama satpa haiduna numit khudingi khoramba chane lambida una bamayam amasu joy radharani haine tamu mohen isor bhakti leiba parikrama toina chatpa isor gi bhaktani Sadhu Baba kokta sam jota punduna makoi marang sang na khaktuna sandon pangna thimduna parikrama toina chatuna laifam khuding khorami au basingda joy radharani au batoisu joy radharani tamu mohensu joy radharani sonaba khumnaba ngaktani unnamandana tamu mohenga Sadhu Baba ga sak makhaidi yamna munna khangnare Sadhu Baba na Joy Radharani haibada tamu muhene yamna penjari basi Sadhu Baba gi machindagi yunam wa launa nambaduni tamu na Brindabongi mafam kadaida yu phangbage hangubasu ngamde adubo thangningbadi noma gi henjelai Sadhu Baba gi tunginnaba yari khai lepte hangubasu ngamde noma sandhya yasangbada parikrama satpada Sadhu Baba na Joy Radharani haibada laishangdu da manakte leramba maitai nupi ahal laining bi amana chara hai makuyu marango kadai di thaurim no haina seibada Sadhu Baba tung handoktuna lepaga tuminna leikhi Sadhu Baba parikrama lepte ipungi phagida hidak thabdi nam sonbada Hare Krishna haina haun kan sonba thaktragadi sonba haiba phagi du ningsingai tamu mohengi thakningbagi matau yengba ngamde aina su mateng pangba ngamde tamu ayuk yahu yamna ngalli ayuk khudingi jamuna turen mapanda kesi ghat ta walking sale Brindabon di ayamana aman baseki building na pik thalabasu jamuna wangmadadi kesi ghat gi yengbada lamhang tuhang labuk labhang oina tawi ipantha ising chawbo tamdadi hi tongduna jamuna landuna sane ikang thadadi ising yamna thenba yawi khu yawduna luba mafam yawduna khongna kumaga lanba yai nongmati ayuk anganbada Sadhu Baba khongna chabuk kumaga jamuna lanthokiba tamona walking satpada uhowi hey sidi kaino mani haiduna tamo mohonsu ising athenbada chabuk kumnuna jamuna lantho Turel wangmada som chalaktuna pakhan khanba sang amani ure labna uriba Sadhu Baba na sangkhiba pakhan adutana chatle pakhan du da change Sadhu Baba na khangprek khangna mamit lauthoga tamu du munengai wala ngangna de tamu mohen tuminna phamtharaga Sadhu Baba na tawriba thaiba du sab manana tawre numituma haukhre Nongalaga Brindabon gi lambi gali amada Sadhu Baba unai tamona hana Jai Radharani haibada Sadhu su makalamna nokphet tawduna Jai Radharani hausik ti tamu mohen su lambi khangjare nungaijare nam phajana sonjare audio video si like amadi share tawbiyo loinana storytelling amam angan hairiba channel asibu subscribe tawbiyu ngasigi video asibu yengbikhiba tabikhiba pumnamakpu hanna thagatsari khurumjari